Myanmar gi militant KNB na Manipur da Fong na landarakle ngamkai paring da laiba namli wangli asang khulen amasung choro khulda khanda praloi chatharakre Chahi kari ki mamang da ki Myanmar da base tawduna laiba adu gi hunta lainga ki mathak talan hawrakliba Kuki National Army Burma KNB na Myanmar da training center na chingba hangbaga loinana mafam aduda lairaga operate tawba Northeast state kharagi underground organization singi mayokda akanba offensive satharakpaga loinana India romda haijilaklaga laiba asigi khunja singda akanba attack sing lona chatharaklabasu KNB gi ahanba landa da Manipur gi Kamjong district ki khul kharada afong balan chatharaktuna khandapar loi gi fibam ohelakre Mamang thakta KNB na Myanmar gi manung amasung laiba asiga taina bangamkai paringda operate tawba Northeast ki lalhauba sing amasung Manipur gi ngamkai manungda makhoi gi activity kaya chatharakraba matungda ngasi ayu angan bapung mari rom tarakpadagi hauraduna ngamkai paringa taina na lairiba Kamjong district ki namli wangli ke asang khulen amasung jet choron singba khul singi khunja singda bom amasung numai sizinaduna akan balan chatharakre Hairiba pungpham asida district asigi Kasom Khulen police station dagi Khanongpokta kilometer yankai rom lapna na lairiba namli amasung wangli kaithel da khangawdana attack chathaba haurakibani mafam sing asida leiba yum amasung kaithel gi potfam sing khara mai thaba haurakhi thawdo asida Myanmar gi Bandula haina khangnaba mafam dagi saidangduna leirakhibi Khin Hatwe yai yankai gi humdoi mapuraiba Metong Kaubi nupi ama yet amasung oigi faigan amasung khu umaya da nongmai maruna panuna sokhi KNB ki charakna kedar cha marom na namli awangli amasung ke kasang khulen da leiba khunjasik tamna akanba lan chatharak padana tana Kamjong district ki Chalsat police station na konba jet choro khul dasu lanse laktuna khulasigi gyum kungama thoilo mai thadoki makhoi na attack chatharak pada bom pokai halakpa amasung nongmai kapagi Makhol tabadagi khulsing asigi khunja sing safakadaba mafamda chenduna punsinaduna lainaki khunja kharana Ukhrul district headquarter tamna lanjena basu yauki KNB na Manipur gi ngamkai lansilaktuna phongna landarakhiba thodok sing asigi matangda ngasi ayuktagi hauraduna numidang pung 8 helakpa fawbada pauche sina Kamjong district police ki control room dagi khomjinba report singi matung inadi ngasigi landa asigi pau tabadagi Kamjong district police ki SP amachung Chasat PS ki OC na luchingba team singna jet choro khulda changsen ki DIG ningsen basum amasung IGP angam Romance na Kasom Khulen lomda changsen ki hairi landa sagi manungda namli amasung wangli dagi kaithel famduna laibi meitei nupi amaga tangkhul nupa amaga KNB ki cadre sing na faraga pukhi makhoi ani ki khongul libadagi tekta kaidana thadorakli hairi Kamjong district police na ngasi numidang pung 8 ga minute yankai ga mari tarakpada pirakhiba report amadana ngasigi landa sagi manungda choro khuldagi mafam khangdana leirakhiba miyoi ahumsu tekta kaidana fangli hairi thodok sing asigi matangda pauche sina fangba topa paugi likhul amagi matung inadi KNB na landa rakhiba namli wangli amasung kaka hairaga sukhangnaba asang khulen amasung jet choro hariba khulsing asi border pillar number 80 ga 9 dagi 95 fawbagi manungda ngamkai paring nakna leiba khulsing ni hairi ngasigi thawdo asi thoktringagi mangoina na Assam Rifles na namli wangli amasung jet choro khulda patrolling na chingba chathuna cheksin tharang lokhatpa leiki hairi yum kungama thoiro mai tharam khiba jet choro khul asigi oinadi mafam asidagi sumnatagi meter chamri rom da manglapna leiba LOYO haina khangnaba khul amada Assam Rifles ki post amasu leiribani ke kasang khulenda so atopa air ki post amasu leiraklibani hariba khulsing asida central force asina tongan ba khulsing da leiraba sulanda asigi manungda yumai thabagi maikhu nongmai kapagi makolna chingma taraba fawbada Assam Rifles ki personnel amada changsilaktuna landara riba KNB gi mayok na khide subna tagi KNB gi yamnaba kedar sing na khulsing asi thadoktuna chatkraba matungda khakta khulsing pastor na chingbaga loinena laktuna thogalamlaba amangata sing gi photo video amadi report na chingba lokhatpagi thabak chathaki hari state force ki maikai dagi Kamjong district police ki SP Chasat ki OC u yauna DIG amasung IGP amana luchingba team sing lakrabasu thodok thokriba mafam sing aduda hakthengna na yoksinba ngamkhide manang nakpa khulsing gi khunja sing dagi lofam thokpa report sing lauraga hannarakhibani hari Myanmar ga tainaba Kamjong district khulsing asida khangawdana chatharakhiba akan balanda asigi thodok sing khara nemtharakrabasu matung ngasi nungthil pung amaram tarakpadana Ukhrul district litan police station na koliba mamangdasu Kuki terrorist na kayara khana bom amasung nongmai kapsen una landa khraba sina kaithel khul tamna amu hana nongmai kapsen lakpadagi khunja ama nongmai na panduna sokre soklaba khunja dugi maming Chipensang Roiba Kuntragomdoi kawi khulasi dagi Pamrayo kauba miyoi amagi machanupani mahangna masagi khulda thabak suduna leiringaida chingthaklomdagi kaptharakhiba nongmai maruna panmadagi sokibani Kuki terrorist na nongmai kapsenuna attack chotharakpadagi sina kaithel khul asibu ngak senbagi thawrang lawrakliba tarok suba Manipur Rifles ki personal singna su nongmai maru tararom
कापखी हाइरी सोक्लबा खुंजासिगी फिबम लुबदगी इम्फाल लेबा हॉस्पिटल अमदा लाइकननबा हेलीकॉप्टर न पुरकनबा थौरांग फावबा तौखी हाइरी ड्रोन अटैक जोमी नुपी मरी सिरे ngarang SSPC junta gi drone attack ta PDF Jolen gi jomi nupi mari sire amasung JRA gi captain yauna mioi tara sire drone attack adu chin state Tadim township ki Funom village ta leiba PDF Jolan camp da drone thadarakibani hairi terrorist ki thawongni and Biren Kamjong district ki manung chana leiba Choro namli amadi wangli da chatharakiba tamchiba attack adu border wangma gi chatharakiba terrorist ngi attack ni haina hana gi CM Nongthubam Biren Fongduragli social media da thagatpa warol amadagi CM Biren Kamjong attack adugi matang da pen da fongdukladuna haiki state asida lairiba yellow mi singda mapalamdagi chatharakpa terrorist ki attack ki chaitheng chawna phangdei asiguma border wangmadagi chatharakliba terrorist ngi akiba fanglaba thawong sing asi border area da cheksina senadri ba makai adumak makha tana thokigani loinana state asida tangdu laitaba Purakpa khak ngamloi border area singda state amadi central force sing matik chana thamduna ngak selanba yamna tangai fade matam aduda state asigi mioi singna tangdu laitaba leiba ngambaga loinana ngak sen basu ngamgani lamdam asida laiminariba yellow furup singsu amato ina punsanbagi matam oire aikhoigi yellow mi lam identity ngakpa ngamnaba amadi tungi miro sing yaifanabagi dama aikhoi masal punsinsi mapandagi chatharagliba terrorist ki thawong ase aikhoina kaidongungda yaba ngamloi haina so hanagi CM Nongthobam Birena social media ki khuthangda pen daba fongdorakibani Myanmar dagi changsilakpa terrorist sing khudakta takthokhigadabani kokomi Myanmar dagi changsilakpa terrorist sing Manipur amasung India lengakna khudakta takthokhigadabani makha tana ka henma thawong chathalaklabadi lengakna tekchak pugadabani haiba wafam thambaga loinana coordinating committee on Manipur integrity kokomi na Kamjong district ki thawdo hakchina lawbaga loinana akanba mawngda yaningdaba fongdorakli kokomi gi IPR sub committee gi Convener Fizam Samjana Kuyekpiduna Thadorakpa Cherol Amana Hai Hokiba February Thadagi Kuki narco terrorist na Imphal Ukrul Highway NH 202 gi litanda micham miyamgi yum kai mai thaba amadi yum kai mai thaba amadi lanthum kaya amangata thawon khibagi thodok laikre masigi makha chatharakpa hokriba April 10 da Imphal Ukrul lambigi lengang amadi TM kasom da chin Kuki narco terrorist na atamnana ambush chatharak tuna mioi anigi punsi mangkre amadi mioi ahumna sopan nanghanki thokiba thodo asidagi ngasi fawba lambi asida maning tamna praja miyam na chathok chasen tawba hojiksu ngamdri hojiksu Ukrul district amadi Kamjong district ki mafam singna micham miyam gi yummai thaba amadi micham miyam da onsen duna nongmai kapsen duna hanaba honarakpa leptri yamna laibak thiba amana Manipur amadi India lengang na ngasi Kamjong district ki namli wangli amadi Choro village ta Myanmar Burma da khulengba Myanmar government ka akan malan kapnariba PDF amadi KNB na maning tamna Manipur amadi India gi ngumkhai da lansilaktuna ikhoigi micham singi yum kai lanthum amadi mafam adugi miyam gi samitlon gi damak ta lairiba kaithel sang fawa yauna fongna tumna mai thadokhiba si kokomi na yamna hakchina lawbaga loinana akanba mawngda condemn tawi hairi Manipur gi ngumkhai manungda miraiba ki terrorist na changsilaktuna micham miyam gi lanthum amadi miyam bu hana bohonarakpa sida ikhoigi ngumkhai ngakliba chahi humputara hena ikhoibu ngakpi senbigani haiduna leirakliba India ki khwaidagi leaderba force ama oiriba Assam Rifles amadi Indian Army sing asina yengduna leithokpa si peningai oide thawong asina makhoina insilaga thawoina taholle haibasi masigi thawdo asina hena mayek sengale India masama ki citizen sing mu Myanmar the best terrorist sing na fong na landara ba fawbada tumin election ba asina takpadi India lengang na Manipur da leiriba yelongmi sing asi pungmut muthatna ba achouba afongba lalong ama chatharakle haina lebak miyam na loridabagi maram leite haina sumakha tarakli Chahi ahum hela faw irang loisindana thamli basi miyambu sitabani amuko Kumza 2023 gi May ahum dagi hauduna Manipur da tholiba irang asi chahi ahum hela ba fawba India laigang na loisindana thamli basi mang miyambu sitabani lamdam sigi maming tangaraba legislature sing na wakal khantha duna masagi maraiba kanna thabak paikhalu haina All Manipur United Clubs Organization amuko na kan mawafam thamlagli kwagai thela laiba organization asiga office tanga si MSF kohar poirei lei marol amadi amowa gi miyut sing yaw na pangthoki ba pawgi mifam amada amuko gi president Sanjoy Sorokhaibam na hai Kamjong district ki manung chana laiba namli wangli amasung Asang Kulen amadi Eloyo da irang thoktuna yum kaya mai thaba amadi micham miyam aso apan nang liba sida India lenga ki khut chawna yawri thawong asima amuko amadi chaminari balop sing na akan mawong da yaningde Manipur gi elomi sing muthana ba India na chathari ba luja daba thawong asi khudakta lepkadabani chahi ahum helaba fawba India lenga na Manipur gi irang loisina na thambada natana kangkhong chahaliba si Manipur gi miyam bu usit thawoi dabani haina lawi
Suspension of operation su amadi nansu militantsingda India lengangna phongna mateng pangbana Manipurda irang makha tana chatharakpani haina lawi athubada proxy war amadi state terrorism ki thawong chathaba lepkadabani democracy chatpa khwaidagi chawba leibakni hairabasu Manipurdadi madogi mami taba udre India gi leriba constitution gi kanglon sing Manipurna chatna ribra haibasi hangba yaba wahang oire masagi mathau masak khangna miyam bungak senba ngamdraba central forcing halankro maraibak mafuruf ngakpa ngamdraba state forcing su masagi mathau masak khangna miyam gi damak paikhanaba honau aikhoi isagi leiba isana ngakchaba matam oire haibasi khangminasi government of India gi asoiba policy singna lamdam asigi miyambu kham thengna awaba mayok na halibani masi khangna mamingtagi ngairaba lamdam asigi legislature singna masagi maraibak mafuruf kannaba chapchaba thaudang adu lawba matam oire haiba khangmachumi kumja 2029 fawbada kanaguma khara maru fangna takhaigani haibigi pandamda India lengana chatharakliba thawong Manipur gi miyamna chapchana khangi India lengana chatharakliba genocide ki lujadraba thawong athubada lepkadabani lamdam sigi gi lawmi singi mayokta chatharakliba miot minai kaya asi chapchana thengnanaba aikhoi amatoina lepminasi haiki